Ukraine da Asanba Makhalgi Nongmei Pithakhiba Asina Soknariba lan Asigi Anouba Tangkakki Thong Handokhre. US na Ukraine da Asanba Makhalgi Nongmei Pithakhiba Asina Nongpok thangba Donbas region da Russia na lan kumang sauksilakpada athingba piba ngamkhibaga loinana Soknariba lan Asigi Anouba Tangkakki Thong ama Handokhre haina official report amagi matungina phongdokle. President Vladimir Putin na Ukraine da landas lakiba numit samaga yangkhaini farakhiba asida Ukraine na lan asida advantage oibagi tanja phangbra haibadu mayek sengna phongdokpadi ngamdre. Britain gi MI6 ki intelligence service ki ship oidiba Richard Muna mamang sayolda phongdokhiba wafam amada Russian force ki mapangal ase sontharakpagi phibam amada laklei. Marak asida kipta leiriba leader singnasu lan asida paksana landasinabagi phibam amada laklei. Ukraine gi oinasu lan asida misimina thokpagi chang ase hantharakhibaga loinana laibak asegi economy gi phibam Phagathanduna malem gi oiba thakta honaduna lan loisinanaba pressure pibagi tangai fadabadu leire haire. Ukraine kha thangba Kherson region asida counter offensive chathabagi thawong sing hanadagi haukrabane. Washington think tank na pikhiba report de July 15 dagi hauraga maru oiba Donbas region da Russia na artillery kapsinduna attack tawbagi chang ase hantharakle. Masi maruwaina US na Ukraine da Pithakhiba kilometer marfugi changda sana kapa yaraba multiple rocket launch system sisinaduna Russian gi front line da supply tarogli bakhusukulai singge dipo kaya ama paksana thugaiba ngamkhiba sinasu achauba maram amane. Ukraine gi lanmi singna Kherson region da leiba Russian forcing gi supply oiba yaba thong kaya ama thugaiduna mangan takhankhre. Haujik Ukraine gi force na lan asida khumang chawsilakpa yabagi phibam amadi leire. Maramdi landarakli ba Russian lanmi singda chauna amangata amadi Asina thokhankhre haina President Volodymyr Zelensky na phongdokhe. Ukraine gi battlefield gi casualty ase May amadi June thagi matamda nongmada lanmi chamadagi sani phawbugi changda sirambadu nongmada lanmi kunthra gi chang khakta da sire haina President Volodymyr Zelensky na phongdokhe. Russia na control tawriba territory singadu da ceasefire thambagi wafam lei. Haujik chathariba lan ase Anouba tangkak amada lakle haina Scotland da leiba St Andrew University da strategic ki professor oidiba Phillips O'Brien na phongdokle. Russia na February 13 da Ukraine da landasilakpa matamda lan khumang yangsin na sangsinduna Ukraine ki capital Kyiv loksin na bohona khibane. Adubu Russian force na lan adu khumang sauksin na sangsinba ngamdabadage maning Handokhraga Ukraine gi nongpok thangba Donbas region da maruwaina focus piduna lan asi soknarakhibane. Donbas region da Russian lan mising gi firepower hantharakpa tarabade Ukraine gi lan mising na takthokna bohonabada khudong saragani haire. Xi Jinping na President Murmu da nungaiba phongdoklakre. China gi President Xi Jinping na ningthokaba numita mahakapam manaba India gi Draupadi Murmu na office paikibadu da nungaiba phongdoklakre amasung amaga gi marakta political ge thajanaba henganaba political ge tengbang hena chesinanaba amasung nakalani gi marakta lairiba khenaba sing mawong sumna painanaba mahaka thabak tawminanaba mahakna thorang tawri haikhe. Aroibada tabiriba pumnamakpu thagachari.